ngasi April ki tang 3 numidang ram da phong ki ba kanglei pak ki pausin na sum phongri lengak na ST ki recommendation thadri ba phoba bo thadaba amadi election amata da saruk yadaba no ST no vote ki campaign adum chatthakhigani mapung ba warol Manipur circle news ki mai kai da ki taminasi mitai amadi maitai na settle tribe list da sandaba yade haiduna lamdamasi ki pressure group kaya gi sahitrani thoi hena khongjang junction duna lakli masig matakta mitai amadi maitai tribe union na mamang sahi lisingani kul humdoigi March thada High Court of Manipur da late petition file tauki madu ki judgment gi matong inna Manipur government na mitai amadi maitai na ST list ta sanba yai natraga yade haibagi recommendation thabam to I hainasu haibirakre haina mitai amadi maitai tribe union gi secretary mutum suramani na press ta thadrok pachirol amana hairi Zerol asina makha taribadi laibak thibadi mamang sahi ge me ahumdagi thokhiba tamthiraba mitai amadi kuki ge lan asigi kodong chaba lauraga state government sahi amagi manungda recommendation asi thajage haina matam pipinaba haijaki loina na court na so ayaba pikhi hairiba state government na lakhotkiba sahi amagi matam adu mamang tha March ki tang 16 ta loikre recommendation hojik su thadri maduna jangsilakliba khongjang asigi saruk ama oina mamang sahi lisingani kulhumdoi gi November 10 gi December 13 fawba lup kaya ga kusam naduna mass miss call campaign ama jathaki maduda mioi lak mapan gi mayada mitai amadi maitai ST gi lista sanbasi yaningi amadi state laingak na recommendation thapam to e haina support tobirak khre hairi Cherolasina mitai amadi maitai tribe union ge oina laukiba firep state laingak na recommendation thadriba fawba bo thadaba amadi election amata saruk yadaba haina firep adu sukan handokhiroi hairi loirana ikoi gi slogan no ST no vote ki campaign adum chatthakhigani adubi mitai na ST lista sandaba yade haiduna khongjang jangsin bada yawba mitai amasung maitai tribe union ga su chatmen nariba marup apang sing aduga amaromda election asigina mihut khanabagi khwaidagi maru oiba thodang loriba voter singna election asida bo thadagi khanbiragadi ST gi damakta support tobiriba mirep sing gi manungda karamba mirep na khwaidagi phagadagi haiba adu munna khanbiraga vote thadabiyo haina wafam nolukna phongdorakli